ngasi numidangi wahai sigidamak nangbu thagachari. Aikoina nangi wahaibu ikai khumnajari aduga nahakki wahai pangal na mi singi punsi pura honghalli. Masigidamak nangbu thagachai. Ngasi numidang asida aikoi khudingmakki thamoi hongdokpiyu. Ayetpa pumnamak lauthokpiyu. Aikoibu honghanbiyu. Jisugi mingdani. Amen. Handakki hapta asida aige message mari lay aduna ay tonganba maikay maridagi ay taksarake. Maramdi karigumba pangnaba aikoina maduda khara adum laybatay. Aikoina hapta asida mayok nabagi matangda sanarami. Mi ayambana mayok naba pamdi. Mayok nabaki adugumba miduna madu mayok nabagidamak marampi piduna. Ngakthok janaba hotnay. Yamna lui haina hai. Adubu karigumba ama lui haiduna madu tauroidabani haibadi leite mi singa mayok naba matamda ai gidi karisu aruba leite adubu ai akiba oiriba aduga karamna jisuna mayok nakiba adugumna mayok nagadage haiba adu tambataki lai fattabaga karamna mayok nagadage tambataki aduga mahakna mayok nanaba mahakna aingonda changhandanaba amadi mahaki oidabada thajadanaba Ishwarna aingonda nauhongnana amuk tambiki. Karigumba kanda aikoina Christian amo oina nauhongnana tamba darkar lay. Amen. Aduna ngasidi haujikti sienba adu tokpa matamni. Haiba message ama taujagani aikoi sienba toktuna thengnaba matamni haujikti mi singna khudingmaktagi senai. Makoina laiba nungaitrabadi madudagi seli Anauba thabak singdagi seli makhoi diet jeloningde aikoi ishwarbu ikai khumnabaga loinana kiba amadi legadabani ishwardi ishwarni nangi namanaba natte mahakna haibadu mahakti tawi mahakna tawgadaba adu mahakna hai aduga bible na aikoida niyam ama adum tambi madudi aikoina hunbadi aikoina loi haibasini nangna thawaida hullabadi thawaidagi punsi lokani lomba naidaba punsi lokani nangna haksangda hullagadi haksangdagi lokani kanadaba amangba lokani aikoina hingnabagidamag ishwarna lambi ama pibi adubu yathang kawi pautak haibanate yathang haibani mahakna hai aina nakhoida hingba amasung siba pirabani adubu nang amasung nangi saron suron adu hingnabagi hingba adu khallu aikoi ishwarga pullibani ishwargi saruk amalai nangi saruk amalai aikoigi saruk adu aikoina tawdragadi ishwarna tawrakpa kanabasing adu aikoina lokpa ngamloi aduga ishwarga mari lainabagi phaba amadi mahakna taw hairiba adu madubu tawba ngamnabagi pangalsu mahakna pinabi aduna ngamloi haina thaidokpa yaroi aikoi diet lawba tai mi singna diet lawningde makhoina sendon mayam tonsilli adubu maduna yam khalaklaga makhoigi maral adu singbada loiki aduga amuksu madu amuk tawi masi mi khaktagi wanate karbarda suni aigisi mibu maral sibagi wadi nate aigi punsidasu asigumbasi thoklibani aibu kananasu pambiraroi haina khanba matam aduda ahanbagi nupaduda aina luhongki mahakna paisa mayam tonsillamlaga ai thadokutuna chenki aina madu singnaba hotnarakhi aikoi sumaina haibasi tokadabani aikoi diet logadabani ishwarna taw haiba adu tawgadabani aibu anauba thongalda leppa sanau amadawna yengba adu nattaba karino ama tawbiba yagadra nahak masi pamlamloi ai khangi masi mipum khudingmakta sanadawani haidi ai masi ikainaba haibasu nate adubu aina mafam asda lakpada aina khanki ishwarna aingonda chahi 15 kun mukti Christian oirakle adubu
ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯉꯥꯡꯒꯨꯝꯅ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯤꯅꯕꯤ ꯍꯥꯏꯅ, ꯃꯔꯝꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯩꯗꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯒꯅꯤ, ꯑꯃꯦꯟ꯫ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯨꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯐꯖꯅ ꯆꯥꯔꯒꯅꯤ꯫ ꯑꯩꯗꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯉꯥꯡꯕ ꯑꯃꯗꯤ ꯅꯠꯇꯦ, ꯅꯪꯒꯤ ꯑꯁꯣꯛꯄꯗꯨ ꯕꯦꯟꯗꯦꯖ ꯌꯦꯠꯁꯤꯟꯕꯤꯅꯕ ꯏꯁ꯭ꯋꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯥꯕꯤꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯑꯩꯅ ꯈꯔ ꯐꯨꯖꯕ ꯇꯥꯔꯦ, ꯑꯃꯦꯟ꯫ ꯃꯤꯁꯤꯡꯅ ꯗꯥꯏꯇ꯭ꯌꯗꯒꯤ ꯆꯦꯜꯂꯤ, ꯑꯋꯥꯕ ꯊꯕꯛꯇꯒꯤ ꯆꯦꯜꯂꯤ, ꯑꯔꯨꯕ ꯃꯐꯝꯗꯒꯤ ꯆꯦꯜꯂꯤ, ꯃꯁꯥꯒꯤ ꯄꯥꯞꯇꯒꯤ ꯆꯦꯜꯂꯤ, ꯃꯁꯥꯅ ꯃꯁꯥꯗꯒꯤ ꯆꯦꯜꯂꯤ, ꯑꯆꯨꯝꯕꯗꯒꯤ ꯆꯦꯜꯂꯤ, ꯃꯤ ꯈꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯦꯟꯗꯨꯅ ꯂꯩ꯫ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯑꯩꯈꯣꯏꯅ ꯆꯦꯟꯕꯒꯤ ꯃꯑꯣꯡ 6 ꯇꯥꯛꯆꯒꯅꯤ꯫ ꯃꯤ ꯈꯔꯗꯤ ꯇꯁꯦꯡꯅ ꯍꯛꯆꯥꯡ ꯑꯣꯏꯅ ꯆꯦꯟꯈꯤꯗꯨꯅ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯆꯦꯟꯗꯗꯨꯅ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯃꯤꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟꯅꯤꯡꯗꯦ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯧꯅꯥ ꯐꯍꯟꯅꯤꯡꯉꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯍꯥꯟꯕ ꯖꯣꯍꯥꯟ 4:3 ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯃꯉꯥꯜ ꯊꯣꯛꯍꯜꯂꯤ꯫ ꯂꯥꯏꯐꯠꯇꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ꯫ ꯑꯩꯈꯣꯏ ꯂꯥꯏꯐꯠꯇꯕꯒꯤ ꯈꯠꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯍꯥꯛꯅ ꯀꯅꯥꯅꯣ, ꯑꯩꯈꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯈꯛ ꯃꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯟꯕ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯅꯗꯕ ꯌꯥꯗꯕ ꯊꯦꯡꯅꯕ ꯗꯔꯀꯥꯔ ꯂꯩ꯫ ꯍꯣꯏ, ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯟ ꯅꯪꯕ ꯌꯥꯎꯏ, ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤ, ꯅꯪꯅ ꯂꯥꯟ ꯇꯧꯁꯤꯜꯂꯒꯗꯤ ꯅꯪ ꯂꯥꯟ ꯑꯗꯨꯝ ꯅꯪꯗꯨꯅꯗꯤ ꯂꯩꯔꯣꯏ꯫ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯅꯍꯥꯛ ꯏꯁ꯭ꯋꯔꯗ ꯍꯦꯟꯅ ꯉꯥꯖꯗꯨꯅ ꯑꯩꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ, ꯑꯩ ꯃꯀꯣꯛꯅꯤ, ꯃꯃꯩ ꯅꯠꯇꯦ, ꯃꯊꯛꯇ ꯂꯩ, ꯃꯈꯥꯗ ꯅꯠꯇꯦ, ꯑꯩꯅ ꯀꯤꯅ ꯍꯤꯡꯂꯣꯏ, ꯑꯩ ꯆꯦꯜꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯤꯡꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯗꯦꯕꯀ ꯑꯩꯒ ꯃꯇꯝ ꯑꯃꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀ ꯂꯣꯏꯅꯅ ꯁꯦꯜ ꯌꯥꯝꯅ ꯇꯣꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯈꯨꯍꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯥꯝꯕꯗꯨ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞꯂꯒ ꯃꯗꯨ ꯁꯦꯒꯥꯏꯈꯤ, ꯑꯗꯨꯒ ꯆꯍꯤ 1-2ꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯀꯔꯤ ꯑꯃꯠꯇ ꯂꯩꯗꯅ ꯍꯤꯡꯈꯤ꯫ ꯅꯍꯥꯛꯅ ꯑꯃꯗ ꯀꯥ ꯍꯦꯟꯖꯜꯂꯨꯔꯕꯗꯤ ꯃꯗꯨꯕꯨ ꯆꯨꯝꯊꯣꯛꯅꯕꯗꯤ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯀꯥ ꯍꯦꯟꯖꯤꯟꯅ ꯍꯤꯡꯉꯨ꯫ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯈꯤ꯫ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯃꯜ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯇꯨꯁꯨ ꯂꯩꯈꯤ꯫ ꯅꯍꯥꯛꯅ ꯃꯗꯨ ꯇꯧꯕꯗ ꯍꯌꯦꯡꯒꯤ ꯄꯩꯁꯥ ꯑꯗꯨ ꯉꯁꯤ ꯁꯤꯖꯤꯟꯅꯊꯣꯛꯂꯕꯅꯤ, ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯄꯗꯗꯤ ꯅꯪꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯃꯊꯪ ꯊꯥꯗꯗꯤ ꯅꯍꯥꯛ ꯄꯨꯔꯥ ꯇꯥꯔꯦ, ꯑꯗꯨꯗꯒꯤ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ, ꯃꯊꯪ ꯊꯥꯗ ꯑꯃꯨꯛ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝꯅ ꯈꯟꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯂꯣꯏꯅ ꯂꯩꯒꯗꯕꯅꯤ, ꯉꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯕꯒꯤꯅꯤ꯫ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯂꯣꯏꯊꯣꯛꯈꯤꯕ ꯑꯗꯨꯅ ꯆꯍꯤ 1-2ꯗꯤ ꯀꯔꯤꯁꯨ ꯑꯩꯈꯣꯏ ꯂꯩꯈꯤꯗꯦ, ꯃꯗꯨ ꯑꯩꯈꯣꯏꯗ ꯃꯇꯤꯛ ꯆꯥꯏ, ꯑꯗꯨꯒ ꯅꯈꯣꯏ ꯈꯔꯒꯤꯗꯃꯛꯇꯁꯨ ꯃꯗꯨ ꯃꯇꯤꯛ ꯆꯥꯏ꯫ ꯑꯩꯅ ꯀꯥꯟꯅꯗꯕ ꯇꯧꯗꯨꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯨꯔꯦ, ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯇꯥꯏ, ꯍꯥꯏꯕꯗꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁ꯭ꯋꯔꯅ ꯑꯉꯛꯄ ꯑꯃ ꯇꯧꯕꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯅꯗꯤ
ꯑꯗꯨꯝ ꯏꯁ꯭ꯋꯔꯅ ꯇꯧꯔꯣꯏ, ꯃꯗꯨ ꯊꯣꯛꯇꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯃꯗꯨ ꯂꯥꯜꯍꯟꯒꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯗꯨꯗꯒꯤ ꯄꯔꯥ ꯑꯃ ꯇꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒ ꯍꯥꯟꯅꯒꯤ ꯑꯄꯪꯕ ꯊꯕꯛꯇꯨ ꯑꯃꯨꯛ ꯇꯧꯔꯨꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯟꯕ ꯇꯣꯛꯀꯗꯕꯅꯤ꯫ ꯑꯆꯦꯟꯕ ꯃꯤꯁꯤꯡꯗ ꯀꯔꯤ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯕꯥꯏꯕꯜꯗ ꯌꯦꯡꯁꯤ꯫ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ 8:10 ꯌꯦꯡꯁꯤ꯫ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯅꯍꯥꯟꯋꯥꯏ ꯏꯪ 60ꯒꯤ ꯃꯇꯝꯗ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯑꯩꯅ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯉꯥꯡꯉꯤ, ꯃꯁꯤ ꯇꯥꯈꯤꯕ ꯆꯍꯤ ꯈꯔ ꯐꯥꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯑꯩ ꯏꯁꯥꯅ ꯇꯥꯖꯒꯦ꯫ ꯑꯩꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯤꯌꯥꯝꯗ, ꯅꯈꯣꯏꯅ ꯃꯁꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯒꯗꯤ ꯃꯁꯤ ꯑꯩ ꯏꯁꯥ ꯏꯊꯟꯇꯗ ꯉꯥꯡꯖꯒꯦ꯫ ꯄꯥꯈꯣꯟ ꯆꯠꯄꯒꯤ ꯊꯕꯛꯀꯤ 8:10 ꯃꯇꯝ ꯑꯗꯨꯗ ꯃꯣꯖꯦꯁ ꯄꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯄꯥꯒꯤ ꯌꯨꯝꯗ ꯊꯥ 3 ꯌꯣꯛꯂꯦ, ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯪꯁꯦꯛꯂꯕꯗ ꯐꯥꯔꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯈꯨꯟꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯑꯣꯏꯖꯅꯕ ꯌꯣꯛꯂꯦ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯤꯛꯂꯤꯕ ꯅꯨꯄꯥꯃꯆꯥ ꯈꯨꯗꯤꯡꯃꯛ ꯍꯥꯠꯅꯕ ꯍꯨꯀꯨꯝ ꯊꯣꯛꯈꯤ꯫ ꯃꯣꯖꯦꯁꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯣꯠꯈꯤ꯫ ꯃꯣꯖꯦꯁꯀꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯄꯟꯊꯨꯡ ꯂꯩꯈꯤ, ꯑꯗꯨꯒ ꯃꯣꯖꯦꯁꯄꯨ ꯃꯍꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯕꯤꯔꯦ, ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯃꯍꯩꯗꯁꯨ ꯊꯕꯛꯇꯁꯨ ꯀꯟꯊꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯖꯦꯁ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯈꯤ, ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯈꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯨꯝꯗꯅ ꯑꯣꯠꯄꯤꯕ ꯎꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯇꯦꯡꯕꯥꯡꯕꯤꯗꯨꯅ ꯏꯖꯤꯞꯁꯤꯌꯟꯁꯤꯡꯒꯤ ꯃꯤ ꯑꯗꯨꯁꯨ ꯍꯥꯠꯇꯨꯅ ꯅꯣꯏꯍꯠꯄ ꯐꯪꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯤꯔꯦ꯫ ꯑꯩꯅ ꯃꯁꯤꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯃꯗꯨ ꯇꯧ ꯍꯥꯏꯅ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯃꯁꯥꯅ ꯇꯧꯖꯈꯤ꯫ ꯃꯍꯥꯛꯅ ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯈꯤ, ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯁ꯭ꯋꯔꯒꯤ ꯂꯝꯕꯤ ꯑꯃꯁꯨꯡ ꯃꯇꯝ ꯉꯥꯏꯈꯤꯗꯦ꯫ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯀꯧꯕꯤꯕ ꯂꯩꯈꯤ, ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯥꯟꯅ ꯀꯥꯏꯊꯕ ꯇꯥꯏ꯫ ꯀꯥꯏꯊꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯒꯗꯤ ꯅꯍꯥꯛ ꯃꯁꯤ ꯇꯝꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯊꯤꯡꯕ, ꯑꯀꯤꯕ ꯋꯥꯍꯩ ꯅꯠꯇꯦ꯫ ꯑꯆꯨꯝꯕ ꯃꯐꯝꯗ ꯀꯥꯏꯊꯕ ꯍꯥꯏꯕ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯕ ꯌꯥꯕ ꯈꯨꯗꯤꯡꯗꯒꯤ ꯐꯖꯕ ꯑꯃꯅꯤ꯫ ꯑꯃꯦꯟ꯫ ꯊꯥꯒꯠꯆꯔꯤ꯫ ꯄꯗ 25 ꯃꯁꯤ ꯄꯥꯝꯖꯩ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯠꯅ ꯏꯁ꯭ꯋꯔꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯀꯟꯕꯤꯔꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯉꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯂꯝꯗꯦ꯫ 1963ꯇ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯀꯧꯕꯤꯕ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛ ꯃꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯅꯒꯅꯤ, ꯑꯗꯨꯕꯨ ꯍꯔꯥꯎꯅꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯧꯕꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯩꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯑꯩ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯂꯦꯞꯇꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯑꯃꯅꯤ꯫ ꯏꯁ꯭ꯋꯔꯗꯒꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯐꯅ ꯂꯣꯏꯅ ꯐꯥꯎꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯏꯁ꯭ꯋꯔꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯐꯅ ꯂꯣꯏꯅ ꯐꯥꯎꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯏꯔꯥꯏꯅ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯃꯃꯥꯡꯗ ꯂꯩ, ꯍꯥꯏꯕꯗꯤ ꯄꯥꯡ ꯇꯤꯡꯕ ꯌꯥꯎꯗꯅ ꯍꯤꯡꯒꯠꯄ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯁꯤꯡ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯄꯥꯡ ꯇꯤꯡꯈꯤ, ꯃꯗꯨ ꯑꯩꯅ
ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯀ꯭ꯔꯣꯁꯇ ꯊꯝꯗꯨꯅ ꯃꯤꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯁꯤꯖꯕ ꯇꯥꯈꯤ꯫ ꯃꯗꯨ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯈꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯅ ꯄꯥꯝꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯗꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯑꯩꯅ ꯄꯥꯝꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯝ ꯀꯥꯟꯗꯅꯤ ꯅꯪꯅ ꯅꯤꯡꯈꯥ ꯇꯝꯂꯤꯕ ꯑꯁꯤ ꯃꯤꯅ ꯄꯥꯝꯅꯅꯕ ꯅꯍꯥꯛꯅ ꯍꯣꯠꯅꯗꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯊꯥꯖꯕꯁꯤꯡ ꯑꯗꯨꯈꯛ ꯅꯍꯥꯛ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯄꯗ 13 ꯑꯃꯁꯨꯡ ꯃꯇꯨꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯌꯩꯅꯕ ꯃꯍꯥꯛꯅ ꯎꯔꯨꯗꯨꯅ ꯃꯈꯣꯏꯕꯨ ꯆꯥꯟꯅꯍꯟꯅꯅꯕ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯉꯥꯛꯇꯅꯤ, ꯀꯔꯤꯒꯤ ꯅꯈꯣꯏ ꯑꯃꯅ ꯑꯃꯗ ꯑꯔꯥꯟꯕ ꯇꯧꯅꯔꯤꯕꯒꯦ? ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯆꯨꯝꯗꯕ ꯇꯧꯔꯝꯂꯤꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯇꯨꯅ ꯍꯥꯏ, ꯅꯪꯕꯨ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯃꯄꯨ ꯑꯃꯁꯨꯡ ꯋꯥꯌꯦꯟꯕ ꯑꯣꯏꯍꯟꯕꯒꯦ? ꯅꯪꯅ ꯉꯔꯥꯡ ꯏꯖꯤꯞꯁꯤꯌꯟ ꯍꯥꯠꯈꯤꯕꯒꯨꯝꯅ ꯑꯩꯕꯨ ꯍꯥꯠꯀꯦꯔꯥ? ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯖꯦꯁ ꯆꯦꯟꯈꯤ, ꯑꯗꯨꯒ ꯃꯦꯗꯤꯌꯥꯟ ꯂꯩꯕꯥꯛꯇ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨ ꯂꯩꯀꯪꯂꯥꯒꯤ ꯂꯝꯅꯤ, ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯦꯜ ꯄꯥꯁꯣꯗꯒꯤ ꯆꯦꯜꯂꯒ ꯑꯗꯨꯒꯨꯝꯕ ꯃꯔꯚꯨꯃꯤꯒꯤ ꯃꯥꯏꯜ 200ꯒꯤ ꯂꯝꯗꯨꯗ ꯂꯩꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯃ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯦ, ꯃꯆꯥꯅꯨꯄꯥ 2 ꯂꯩꯈꯤ, ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯆꯍꯤ 90 ꯂꯩꯈꯤ꯫ ꯆꯍꯤ 90 ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯗꯨꯒꯤ ꯆꯍꯤ 90 ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏ, ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯣꯖꯦꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯜꯂꯨꯛꯄ ꯃꯤꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯤꯕꯗꯤ ꯃꯗꯨ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯣꯖꯦꯁꯅ ꯏꯕ ꯑꯁꯤꯅꯤ꯫ ꯅꯍꯥꯛꯅ ꯅꯣꯜꯂꯨꯛꯄ ꯑꯣꯏꯔꯒ ꯀꯔꯝ ꯍꯥꯏꯅ ꯅꯣꯜꯂꯨꯛꯏ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯤ ꯃꯍꯥꯛꯅ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯈꯜꯂꯝꯕ ꯑꯗꯨ ꯇꯧꯅꯅꯕ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯧꯅꯤꯡꯈꯤꯗꯦ꯫ ꯏꯁ꯭ꯋꯔꯅ ꯇꯧꯅꯅꯕ ꯅꯝꯗꯨꯅ ꯊꯥꯈꯤ꯫ ꯄꯗ 30 ꯑꯗꯨꯗꯒꯤ ꯆꯍꯤ 90 ꯁꯨꯔꯕꯗ ꯁꯤꯅꯥꯏ ꯆꯤꯡꯒꯤ ꯂꯃꯥꯡꯗ ꯁ꯭ꯋꯔꯒꯗꯨꯠ ꯑꯃꯅ ꯃꯅꯥ ꯄꯨꯡꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯃꯩꯒꯤ ꯃꯩꯔꯤ ꯃꯅꯨꯡꯗ ꯃꯍꯥꯛꯄꯨ ꯎꯍꯜꯂꯦ, ꯑꯗꯨꯒ ꯃꯣꯖꯦꯁꯅ ꯃꯗꯨ ꯎꯔꯕꯗ ꯃꯍꯥꯛꯅ ꯎꯔꯤꯕ ꯄꯣꯠ ꯑꯗꯨꯗ ꯉꯛꯂꯦ, ꯑꯃꯁꯨꯡ ꯃꯨꯟꯅ ꯌꯦꯡꯅꯅꯕ ꯃꯍꯥꯛꯅ ꯅꯛꯁꯤꯜꯂꯨꯔꯕꯗ ꯄ꯭ꯔꯚꯨꯒꯤ ꯈꯣꯟꯖꯦꯜ ꯊꯣꯔꯛꯂꯦ, ꯑꯩꯗꯤ ꯅꯪꯒꯤ ꯅꯄꯥ ꯅꯄꯨꯁꯤꯡꯒꯤ ꯏꯁ꯭ꯋꯔ, ꯑꯕ꯭ꯔꯥꯍꯝꯒꯤ, ꯏꯁꯥꯍꯥꯛꯀꯤ ꯑꯃꯁꯨꯡ ꯖꯦꯀꯣꯕꯀꯤ ꯏꯁ꯭ꯋꯔ ꯑꯗꯨꯅꯤ꯫ ꯃꯗꯨꯗ ꯃꯣꯖꯦꯁꯅ ꯇꯅꯤꯛ ꯇꯅꯤꯛꯂꯗꯨꯅ ꯊꯧꯅꯥ ꯐꯅ ꯃꯨꯟꯅ ꯌꯦꯡꯗ꯭ꯔꯦ, ꯑꯗꯨꯒ ꯄ꯭ꯔꯚꯨꯅ ꯃꯉꯣꯟꯗ ꯍꯥꯏ, ꯅꯈꯣꯡꯗꯒꯤ ꯈꯨꯒ꯭ꯔꯥꯡ ꯑꯗꯨ ꯂꯧꯊꯣꯛꯎ, ꯃꯔꯝꯗꯤ ꯅꯪꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯦꯡꯕ ꯂꯩꯕꯥꯛꯅꯤ꯫ ꯃꯈꯥ ꯌꯦꯡꯁꯤ꯫ ꯏꯖꯤꯞꯇ ꯂꯩꯕ ꯑꯩꯒꯤ ꯃꯤꯁꯤꯡꯒꯤ ꯑꯋꯥ ꯑꯅꯪ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯎꯔꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯥꯍꯦꯕ ꯇꯥꯔꯦ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯅꯕ ꯂꯦꯡꯊꯣꯔꯛꯄꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯑꯣ, ꯑꯩꯅ ꯅꯪꯕꯨ ꯏꯖꯤꯞꯇ ꯊꯥꯒꯦ꯫ ꯃꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯃꯦꯁꯦꯖ, ꯃꯗꯨ ꯑꯩ ꯎꯠꯆꯒꯦ꯫ ꯅꯪꯅ ꯆꯦꯜꯂꯛꯄ ꯈꯨꯗꯤꯡꯃꯛ, ꯅꯪꯅ ꯆꯍꯤ ꯐꯅ ꯂꯣꯠꯂꯨꯗꯨꯅꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯍꯥꯛꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯦꯡꯅꯕ ꯇꯥꯏ, ꯃꯥꯌꯣꯛꯅꯕ ꯇꯥꯏ, ꯃꯔꯝꯗꯤ ꯅꯪꯅ ꯃꯗꯨ ꯇꯧꯗ꯭ꯔꯒꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ, ꯅꯪꯕꯨ ꯁꯥꯎꯍꯟꯕ, ꯋꯥꯍꯟꯕ, ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯥꯏ ꯐꯠꯇꯕꯅ ꯁꯤꯖꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯃꯗꯨꯒꯤ ꯋꯥꯡꯃꯗ ꯆꯠꯍꯟꯅꯤꯡꯉꯤ꯫ ꯏꯁ꯭ꯋꯔꯅ ꯃꯣꯖꯦꯁꯇ ꯏꯖꯤꯞꯇꯒꯤ ꯆꯦꯜꯂꯨ ꯍꯥꯏꯅ ꯍꯥꯏꯈꯤꯗꯦ꯫ ꯃꯣꯖꯦꯁꯅ ꯆꯦꯟꯈꯤ, ꯃꯍꯥꯛꯅ ꯂꯩꯀꯪꯂꯥꯒꯤ ꯂꯝꯗꯒꯤ ꯃꯌꯥꯝ ꯑꯃ ꯇꯝꯈꯤ, ꯃꯗꯨꯗ ꯆꯍꯤ 90 ꯆꯪꯈꯤ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯖꯤꯞꯇ ꯂꯩꯔꯝꯂꯒꯗꯤ ꯃꯗꯨ ꯍꯦꯟꯅ ꯊꯨꯅ ꯇꯝꯕ ꯉꯝꯂꯝꯂꯣꯏ ꯍꯥꯏꯕ ꯑꯁꯤ ꯀꯅꯥ ꯍꯥꯏꯕ ꯉꯝꯕꯒꯦ? ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯆꯦꯟꯅꯕ ꯀꯧꯕ ꯅꯠꯇꯦ꯫ ꯅꯪ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯪꯂꯝꯂꯣꯏꯗ꯭ꯔꯥ ꯈꯪꯗꯦ, ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯄꯤꯅꯕꯤ꯫ ꯑꯦꯐꯤꯁꯥ 6ꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯄꯤꯅꯕꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯤ ꯁꯔꯨꯛ ꯉꯥꯛꯇꯒꯤꯅꯤ, ꯅꯪꯒꯤ ꯇꯨꯡꯒꯤ ꯁꯦꯠꯅꯅꯕ ꯌꯥꯎꯗꯦ꯫ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯈꯤꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯥꯁꯥ ꯇꯧꯗꯦ꯫ ꯅꯪꯒꯤ ꯇꯨꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯉꯥꯛꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯈꯟꯈꯤꯗꯦ꯫ ꯅꯪꯒꯤ ꯃꯥꯡꯒꯤꯗꯃꯛꯇꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯄꯤꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯆꯨꯝꯕꯒꯤ ꯈ꯭ꯋꯥꯡꯆꯦꯠ, ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯕꯥꯛꯈꯥꯡ, ꯏꯪꯊꯕꯒꯤ ꯈꯣꯡꯎꯞ, ꯊꯥꯡꯁꯥꯡ, ꯊꯥꯖꯕꯒꯤ ꯆꯨꯡꯒꯣꯏ, ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯂꯥꯟꯃꯤ ꯑꯃꯒꯨꯝ "ꯑꯩ ꯀꯤꯔꯣꯏ, ꯑꯩ ꯆꯦꯜꯂꯣꯏ" ꯍꯥꯏꯅ ꯍꯤꯡꯕꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯒꯣꯂꯥꯌꯠꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯗꯦꯕꯤꯗꯅ ꯑꯣꯏꯈꯤꯕꯒꯨꯝ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ꯫ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯅ ꯆꯥꯎꯈ꯭ꯔꯕ ꯃꯤ ꯑꯗꯨ ꯎꯕꯗ, ꯑꯃꯨꯛ ꯀꯤꯅ ꯂꯩꯕꯗꯨ ꯎꯕꯗ ꯗꯦꯕꯤꯗꯅ ꯏꯀꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯒꯣꯂꯥꯌꯠꯇ ꯍꯥꯏꯈꯤ, "ꯑꯍꯤꯡꯕ ꯏꯁ꯭ꯋꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯊꯣꯛꯂꯤꯕ ꯅꯪ ꯀꯅꯥꯅꯣ?" ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯂꯣꯏꯅꯔꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤ꯫ ꯃꯍꯥꯛꯅ ꯅꯥꯎꯔꯤ ꯑꯃꯒ ꯅꯨꯡ 5 ꯄꯥꯏꯔꯒ ꯆꯠꯈꯤ, ꯑꯗꯨꯒ ꯆꯥꯎꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯒꯣꯂꯥꯌꯠꯅ ꯗꯦꯕꯤꯗꯇ ꯊꯤꯅ ꯆꯩꯗꯨꯅ ꯀꯔꯦꯝꯅꯔꯛꯄ ꯃꯇꯝꯗ ꯗꯦꯕꯤꯗꯅ ꯏꯁ꯭ꯋꯔꯒꯤ ꯃꯤꯡꯗ ꯍꯥꯏꯈꯤ, "ꯅꯪꯗꯤ ꯊꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯂꯥꯛꯆꯧ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯡꯊꯛ ꯅꯣꯡꯈꯥ ꯑꯅꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯃꯤꯡꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯉꯛ ꯀꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯆꯦꯛꯁꯤꯡꯗ ꯄꯤꯖꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯤꯡꯗ ꯂꯥꯛꯏ꯫ ꯃꯍꯥꯛ ꯑꯁꯤ ꯄꯤꯛꯂꯤꯕ, ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ, ꯏꯟꯈꯠꯂꯛꯂꯤꯕ ꯌꯥꯎꯁꯦꯟꯅꯕ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯁ꯭ꯋꯔ ꯈꯪꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦꯜꯂꯣꯏ, ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯒꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯗꯦꯕꯤꯗꯅ ꯒꯣꯂꯥꯌꯠꯇ ꯌꯦꯡꯈꯤ, ꯑꯗꯨꯒ ꯃꯥꯡꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯕ ꯑꯣꯏꯅ ꯍꯥꯟꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯒꯣꯂꯥꯌꯠꯇ ꯀꯨꯏꯅ ꯌꯦꯡꯂꯒ ꯂꯩ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯊꯋꯥꯏꯗꯒꯤ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯇꯝꯕ ꯃꯊꯧ ꯇꯥꯏ꯫ ꯏꯁ꯭ꯋꯔ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯇꯥꯏ, ꯑꯗꯨꯒ ꯃꯗꯨ ꯇꯧꯕ ꯇꯥꯏ꯫ ꯑꯃꯦꯟ꯫ ꯃꯍꯥꯛ ꯀꯔꯤꯗꯒꯤ ꯆꯦꯟꯈꯤꯕꯅꯣ? ꯃꯍꯥꯛ ꯂꯥꯟꯅ ꯂꯧꯈꯤꯕ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯃꯗꯨ ꯀꯅꯥꯅꯁꯨ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕꯤꯕ ꯑꯗꯨ ꯄꯥꯝꯅꯩ꯫ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯗꯤ ꯈꯪꯕꯤꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯊꯥ ꯑꯃꯒꯤ ꯃꯈꯣꯏꯅ ꯃꯍꯧꯁꯥꯒꯤ ꯃꯥꯟꯅꯗꯕ ꯃꯇꯥꯡꯗꯨꯗ ꯈꯪꯕꯤꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯈꯪꯕꯤꯕ ꯑꯗꯨ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯈꯪꯕ ꯉꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯈ꯭ꯔꯦ, "ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯈꯪꯉꯤ ꯍꯥꯏꯕꯗꯨꯗꯪ ꯍꯥꯏꯕꯤꯌꯨ" ꯍꯥꯏꯅ꯫ ꯑꯩꯕꯨ ꯀꯣꯟꯕꯤꯗꯨꯅ "ꯑꯩ ꯈꯪꯏ, ꯍꯅꯤ" ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯒꯁꯨ ꯈꯪꯉꯤ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏ꯫ ꯅꯪꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯉꯣꯟꯗ "ꯑꯩ ꯈꯪꯉꯤ" ꯍꯥꯏꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗ꯭ꯔꯅꯦ? ꯃꯣꯖꯦꯁꯅ ꯈꯟꯈꯤ ꯃꯈꯣꯏꯅ ꯈꯪꯈꯤꯒꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ, ꯂꯨꯆꯤꯡꯅꯤꯡꯕ ꯃꯤꯁꯤꯡꯗꯨꯅ ꯈꯪꯕꯤꯗꯕ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯃꯍꯥꯛꯅ ꯐꯥꯔꯥꯎꯒ ꯊꯦꯡꯅꯒꯗꯕ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯀꯣꯅꯨꯡꯗ ꯑꯉꯝ ꯑꯊꯧꯒ ꯊꯦꯡꯅꯒꯗꯕꯗꯒꯤ ꯃꯍꯥꯛ ꯆꯦꯟꯈꯤ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯉꯝ ꯑꯊꯧ ꯀꯤ, ꯑꯗꯨꯒ ꯅꯍꯥꯛ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯒ ꯂꯣꯏꯅꯔꯤ꯫ ꯍꯣꯏ, ꯑꯩꯈꯣꯏꯅ ꯆꯦꯟꯕ ꯌꯥꯎꯏ,
ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯆꯦꯟꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞꯈ꯭ꯔꯦ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯑꯗꯨ ꯇꯧꯒꯅꯤ ꯅꯍꯥꯛ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯏ ꯅꯍꯥꯛ ꯀꯤꯕ ꯐꯥꯎꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯤꯔꯣꯏꯗꯕꯅꯤ ꯑꯅꯤꯁꯤ ꯈꯦꯠꯅꯩ ꯑꯩꯈꯣꯏ ꯊꯧꯅꯥ ꯐꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯨꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯗꯦ ꯑꯗꯨꯅ ꯉꯁꯤ ꯃꯥꯌꯣꯛꯅꯕꯒꯤ ꯃꯇꯥꯡꯗ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite